Ngasigi maroi bapau haizari lamdam asigi aina thingkhraba lalhoulup kharana achouba selphamgi demand tourakpaga loinana Manipurdagi Vishal mart hongkhiba yana leiri. Hakchanggi phibam soklakpadagi emung ama awabagi epakta taduna leiri. Amadi JUF की आर्मी चीफ की machan nupi grenade kun yaona khutlai kayaga konana phare. Kurumzari Times of Manipur की पाव मिडियम ताबिरी बसिंगबु Bidyapati Lamdam ताराम ओक्चरी अमदी पाव संदोकना पिजरी लमदम असिगे आइना thingkhraba lalhoulup kharana achouba selphamgi demand tourakpaga loinana Manipurdagi Vishal mart hongkhiba yana leiri. Lamphel police station की मनुंग चनबा चिंगमैरोंगदा हांगलिबा Vishal mart khutlai paiba lalhoulup amana selgi demand ga mari lainana bomb langsinduna pokhai hankraba matung makhoina talakliba demand gi senfam adu pidrabadi Vishal mart thong hangba yaroi haina akanba wafam thamlakpadagi Vishal mart thong lonkhre bomb langsinduna pokhai halamba amadi tattana ki halakpa adugi mayokta ngasi Vishal mart ki officials sinmi sing amadi imung manungi miyoi singna Vishal mart mamangda wakat mifam sathakre wakat mifam aduda saruk yakhiba na bomb langsinduna pokhai hanbagi thong yaningte sinmi sing aki tujung pibiganu haiba wafam sing phongdokhi jumlakta angang sing ayung anta da tuition chat pa yauri sopanam yauragadi public ta awaba ma natraga company si thingep daragadi suru employee yamnobda company ani se da leiri si koi mi sani mukhi sang de sujai housekeeping and security staff fakta da mi Vishal singmairong si da mi 96 adai chang tawi aduga kawada na mi humpu ki sang tawi and kaino daga security da mi 10 muglei and put total mi sani sahungi de employee maitai masagi thabak mafam si da piri bani no magi sakhau sare ba chori bani si akoi thingi ba dara gadi moina kai da thabak su ga da si akoi da mi pai ba wa ba ma oi helle Amaromda Tom TV na fangba paugi matung ina nahan Vishal mart bomb langsinduna pokhai halamba adu UNLF na oiramba yai haina hairi hauzik Vishal mart lalhoulup marina lupa crore kayagi sel gi demand tourakpa lei hauzik chingmairong Vishal mart chaurakna sinmi chamaga yankhairom thabak tauri ba chairak asida Manipur police ki maikai dagi Vishal mart thong lon ba yaroi hangadabani haina su akanba pressure pirakpana maram oiraga Vishal mart ki official sing tawpham khangdana leire Yum pudana macha masu thaklamba imung ama phibam sadana anaba amana maram oiduna ngasidi awaba phibam amada leiri matam matamgi oiba aphang aphangba thabak suduna hingjaramba moirang thembiragi imungni sekmai kendragi manung channa leiba fumlau sifai maning lekai da leiba moirang thembira diabetes narakpadagi suba nomba ngamlakhide mahaki loinabi moirang thembi molana angamba mateng pangduna yum panna hotnari Hakchanggi phibam soksilakpadagi doctor da yenglubada biragi kidney su yadre haiba khanglakhi imungi amadi machagi hotnabada awaba oiribi bimolaga Tom TV ga unaba amada mahaki mapuroiba Hakchang fana leiringaidadi suba nomba tawduna hinglambani adubu naraklaba tungdagidi haugat kangkhat ngamdana leire yum punaba hotnabada awaba ama oire adugisu mathakta mapuroibagi layengnaba hotnabada sen thumgi awaba kaya sumayoknare haiki magi Hakchanggi pukhapa matanda kidney ni ma fail ore hare doctor na nara chu na pudakro yumda pudara kidney doctor tanaru chona pudare phaba chu laite ma pukalu badagi amu hena chonda ma hoji lengba otpa kaimta ngamde konga ma pan thokpa dum kaimta ngamde thangtok thangil adum tawre Machanupi ani leirabi bira Hakchanggi phibam hena soksilakpadagi doctor da pukhatuna yengbada mahaki kidney mathau tawdare hairakhi makhata na bimolana mahaki mapuroiba asi ningthina layengningi adubu sel thungi awaba leibana layengba ngamdana leiri miyamna mateng pangbiu haiki khana di khara chatpa khotpa ngamami sahi mari muk sure mana chatpa ngamdana kaim suba ngamdana ta dana leiri se chatpa ngamdana dum jumna leiri se adu chatpa ngamdaba haji chaisu sura ma palipan thoammi ma palipan thokpa ngamakri se tha muk phajale
thangtok thangin tawraise Cheki farm amada thabak suduna yum puriba bimolana mahaki mapuroiba amadi machagi khanduna mateng pangbiu haina pukning nungsina phongdorakli haninga leitana juware adai hujikti tabak suba chappa jungam dare ma chena bada nangai di isa ngai chena lama ai tabak chatpa ngammi ai tabak chalakti je tha ma phare ai na tabak chatpa ngam da dan chatana yumda leiri isi ma gi layeng baji dai da ngamna na bai ma ja ma bu yeng bang ngamna na tengbang do pa me Moirang Thembi Molana mahaki mapuroibagi anaba si layengduna fanaba hotnabada miyamna nungsibiduna mateng pangbiu haina thamlakpa asimakna miyamna mateng pangbiragadi layengduna faba ngamgani haibagi thajaba Bimolagi pukningda phauhori Imphal West District Police Commando gi Deputy SP Moirangthem Amadi Amarjit Lamabamna Luchingba Imphal West CDO gi Taruk Suba Amadi Kuntaruk Suba Assam Rifles ki Apunba Kangbu Amana ngasi nungtil pung ama makhairom taba matamda Jalarong United Front JUF ki nupi kedar ama Chinese hand grenade kun denoter kun AK-47 rifle gi kapayariba life round lisingam ga sama kun ga konana sagolban tera amudon lairakta laiba samungokar workshop manakta gi phare hairi khutlai ga konana pharaba nupi adugi maming kamai ningol Moirangthem ongbi Rebecca Devi chahi nifuga manga mapuroiba Moirangthem samungok kawi Naurem Thong NG College lairakta gi ni hairi police tagi phangba pawgi matung inadi pharaba mioi SCJUF ki army chief Darai Chirugi manaw nupi ni mahakpu Achamba wahangpa hung chathanaba lisingini taratret ki July thada loop asigi army chief ki makhada party asida yawbuga loinana mafam amadagi amada khulai puthok pusin tawbagi thabak singda mapung oina chenei haiba khangba ngamle hairi Haidoktana leiriba DPC ki fall athuba matamda lauthokpiu haina all Manipur DPC completed police constable male lisingini tara hundoi ki Wangang loi case inauchan high cray ngasi kay sampat lairembi community hall la pangthokiba pawmi singa unaba amada inauchan high ki lengakna court ki while sathaba haiba asi lobu ikai khumnadabani amaromda reject tourakpaga candidate singna DPC haidokpada athingba pirakliba asi yaningde makhoigi wakat tabgi mahutta athuba matamda lengakna DPC ki fall haidoktrabadi makhal makha kaya ge khongjang sangsinanaba sem saba loire high ki maikedagisu masida akoina thamjaninge bide makoina government da akoigi thabak asi haidokano haina makoina press media da lauri basigi karigino sini akoina hangninge ba question je makoina Supreme Court ta chalure Supreme Court na stay tawbagi wa kari mata leite hoje bawda mayam masi yengbiu Supreme Court ki makoina chalubagi date 7 da Supreme Court ki takhiba order aduni order sida only thing hairiba se makoina amuhana high court ta apin chatpa yabagi ayaba du khaktani Supreme Court na piraklibaje honorable Supreme Court na 2013 ge thaba se stay taw akhoi makhata na chanaba yakhiroi haidana instruction piba amata leite myam ju yengbiu press media gi sinnaw singna ju yengbiu mase Supreme Court ta makoina chalubagi order copy du ne bako masida ida thaba se stay tawnabagi karigumba amtagi yaudeba only thing makoina high court of Manipur da apil ama khak chatpa yabagi ayaba du khaktane ba Bharat Sarkar ki Ministry of Urban Development ki senthang makhada Congress na lengak lingai matamda Imphal City ki manungda leiba Tombisna High School sidokhiba saba hokhiba Tombisna Market saba lepkhiba chahi ama makhai hele Imphal City ki tongan ba lambi gi mataida kaithel phamli bisingi Phampham pinabagi pandamda Tombisna Market asi saba hokibani Mahut Department na PW Department da ahanbo oina lupa crore 10 deposit tawduna Simplex campaign in implementing agency oiraga saba hokiba Tombisna Market asi BJP ki anoba lengak lakhibaga loinana ani suba Phibam thokpa senpham PWD Department da deposit tawraktabadagi saba leptuna lakhibani hairi Atopa paugi likun amana Tombisna Market sabagi anisuba installment senpham ministry digi sanction tawraklabasu housing finance department da phajinduna thamli mahut department gi maikai digi senpham adu pithoraknabasu kanna honari hairi Taramanga suba sumang lila ningtham kumhai gi ngasi mangani chanba nimita nongin sumang lila artist association gi hayengi nungsiba haina mingthonba sumang kumai miyam da khudol tamki
Manipur State Chumang Lila Council na sinduna haukiba December 10 hauduna pangthoklakiba 15 suba Chumang Lila ningtham kumhai ngasi iboyai masumang lila sanglenda mangani shuba oina pangthokli ngasi mangani chenba numit asida nongin Chumang Lila Artist Association na sanaba hayengi nushiba haina mingthonba sumang kumhai miyamda khodol tamki Usana kupa miyoybani isana tawzariba thabak isana khangba ngamjade adugumba tawriba thabak adubu isana chummi khanna panthung yaunaba chatnaba miyoybani adubu maithirakpa amadi waraklaba matamda isana isagi tawzakiba thabak adubu ninsingjaduna ninda tawzai amaromdana mama mapa oibasingbu isormakni khanjariba masagi khongthangbu yengluba amadi khangziluba tawdana mama mapa oibasingna masasing adubu nuside haiduna tanthokpiba amadi nathaiduna thambiba kaya yaudaba nate adubu masasing aduna mama mapa oibasingi damakta amadi tungi mirolgi damakta mama mapa singi ningzariba manglan adubu mangphauna hanba afawa thabak tawrakpa matamdadi noksaba harauzaba mama mapa oibasingni aduga mama mapa oibasing aduna khanjai masasing adugi damakta pusi mahayale haina adugumlaba pusigi saklonbu nainariba lilari hayengi nusiba lila asi yes maitaini iraga moirangtem borot maitaina takpi tambiri lila asida lila roisingna miyamgi pukning penabagi damakta nokhananaba amadi miyambu khafananabagi pandamda yamna mating laina sanaki asigumba festival asida sanariba sumang kumaising asigi mahau miyamna su tangbigani festival asigi awanungai paudamjaribi sinam pinkiga loinana cameraman Naresh Times of Manipur Imphal Hauzik taunariba rajniti asidi phampaki lilaga chap manare praja miyambo apang sibagi hainibi thadoklasi thabakna saktakna si haina mathang chahigi angan basarukta pangthok kadoriba lok sabha election the independent mirap oigadoriba RK Somorendra na phongdokre ngasi Tom TV news ka akhanana unaba amada RK Somendra na hai handak state mangagi election da BJP na chauna maithikhiba asi masana tawjarubagi matung ina miyamna para amatambi bani wa khaktamak nganglaga thabakti iyaw yawdaba chinga khutka manadaba kaya aduna ngasidi malai saitharakpani haina makna haiki ngasi bo toriba politics da sum ujarakpada yam maximum loina phate habrate phaba mem yawri adubu numbers ko phatabna hirakpana ari commitment je papi piba bot torom daida bot khomgi baduga heng bot ka kana commitment am ngalaktaba saigi akhoi bot top kanda moigi kai haini akai gum akhoi na karagadi so suppose akhoi gi framework agreement pu har laktokani haigumba adagi nagagi issues leiba akhoi gi greater nagaland gi asigumba laktokani haiba bot adugumba myam na mamang thaga praja myam da bot khomgiba ada unemployment gi myam na ha youth myam jigi thabak phangdabagi police ki tawriba mamang tawgiba aduga कार काम तुम क्या तो व्यक्ति जो थोम तो हाप्स ना सुगम फुल कमिटमेंट मैम सुम तो कि मैम जिन पॉलिटिक्स से हमना मोट पा हम डर्टी पॉलिटिक्स उनर पा थाजब मांगनर पा तारे अदु आई वखन दे पॉलिटिक्स हाइब जिदा सिम बैदे हाइब मुन सिंग जम तो यावदब्रन खले पॉलिटिक्स है इचम चंबा मरु एबा पांदम दि जस्ट मान मैम गी अंगम मत थबक तौब अंगम मतेंग पांगबा लेता लाइर मैम पब्लिक मैम के अटैचमेंट तौब ngamba अदु चला उनब ngamba मैम दुगी अखोगी सेंटिमेंट को उब ngamba si am nakna public to tin na leibang amba adugumba leader do adu na adugumba na sim politician na hining eduwa atei just lila sara bang atanen hining ede is game aina ju adu ma'am do haib kan da isa ju dum tu chuma phawe adu ai paksu pa haide de adum hai aina ai campaign de ka da ai commitment nam piro again also no work kan da mamang to gi ba han ma'am je commitment pir mo soil pang atane ba adu ai pip kan ju ma'am khale as chap mane da sma har mang atane काम तुम स्टोर होय अदुगी फोटो ऐन जो मोइदा हाइजब कांदा थाजब फोटो मांगबैना अदुगी कानाब लेता बा हाइतारे मरु ऐन एगी जस्ट ऐन हाइजब दे मैम दा अखोई थोकजरीबा अखोइना तौजरीबा सिंजे अखोइदे फै खोले हाइबा जम लुबम लेरिबा प्रजादा सी मसमाना ममांग इलेक्शन दिस मात्र खोंगी मातनीना याम लुबा बोट खोंबदो जिकसे याम वा हाइबा जम लुबा केंदा पब्लिक सिंजे ओइना चही निफु यांखै ता दा लाबेना मैम गी हाइरा पॉलिटिशियन मैन ngang ता दा लाबेना से अखोइनो जि वांगाम कांदा अखोइ नहा अखोइ दि वांगाम जाइताबिना अखोइनो मोइदा केता ज्ञान ताना भाब ताना हाइबा जम लुबा ता अदुना अखोइ दि am kana ngangdre adu akhoi politician ama khunbo khotpa du jawde akhoi politics re
राजनीति हैरगा दल अमना अमबु हुंदोक हुंजिन तौनबा अमना अमबु मोरेली असैसिनेट तौनबा अमदी हुंदुना ngangnaba makhalgi hantaba thake politics asina politics ni haiba asi miyamna thajaba hantarakle lamdam asida ahongba ama puraksi hairabadi stage performance politics thadok piu miyamgi interest da sakhat thorangi oiba thabakta mai onsinba matam yaure haiduna mahakna wafam kaya thamki because I don't want to go against any party. Congress and BJP, they are doing they're trying the level best. Congress even they are trying the level best. Is the people who go in a decide of Zabani, pain me pain the Bambam Uraponi, see the Ainam insult or Matota, I had Ramsad in Kalaji. That's in a politics saga. I'm a Pohun Mazat, those kind of politics. I never want to do that. I me who lega politics of Pamjade, I just Pamjari with it. Tabak Natakpa, Tabak over commitment, Pidaba. Tabon utpa ko du gumba politics nan tahning aduga BJP ngasi moina ori phibam se tasina moigi tawjari thabak tu ngasi public na ujar pi matung ina moi phangjabani na khalle even mamang da congress chai tranga pai me manpura moi je pamdre na praja mem BJP choose togi bane ba manpura so BJP choose kanda mu hujik amu moi BJP je phai phaten to na bade mu congress sanjan na bo honari ba why is that aina hangning je matam do the congress phatre na BJP da tawre BJP pharamdre why again they have to come back to congress atobo option later ba ba ani je tan moi ubis ka gino ba manipur ta india ju BJP congress kitagi oibra sinda aina hanjaning je aduga public mem ju BJP congress ki parja public atara lei mem se khoi public akhoi na pami bajdi lebak sembiu habne lebak tamna khunai tamda phaw thau to biro habne aduna I think we need a very good leader instead of going for a party. I think we should tawning da a phawa leader thiba mathau ta khalle de aduna yaning da por ha anya jang sai moi commitment do full commitment am to ko pa false commitment adu ta sena party amagi wante hana to position mam khangi duni aduna changes lai bani sai party hun mujina chade ko ai nungju ngai te di sumba game je pamjide ai ta sena ai hajani mudi hojik tawriba india to politics ta sena ai yangkan da ai akhon than lila sana pode male stage thoga akhoi masin pong bet kai ga hero ga phunaraga lila lokan phiron sibam changka asang sai do male bai nang sa kin thim kan pangai to bi ga na to je dune ba hojik hulamni party amagi adu nu pa do henga si adu yaw gorne mana son chongjal chongthok jin taw ma sin manung na cha thak to na nok tan taw ya khoi public khoina lila yang ta simai yang ta simai yenga kuba khule ba se male khangje da bane public ti am innocent noi bani na adu bu moi sani ji game atane je khoi di khange ba taw ji ne hoji adu politics haraga moina instead of tawiba manipur le issues me am ji da kanna moina mai on je le ga tawiba khoi borderline issues me am tawiba border pillar khoi na nagaland gi tawiba joko valley tawiba issues asuk am na kanna kalinga sida moina tungan ba irang hunna dana khotana mai masin khana dana BJP pay congress party adu tawna le bu mathau kai ta ge habni da we don't want to hear all those nonsense things pamjade ba khoi di khoi pam makha ta ba pau pizadring gi mamang da break macha matang lozari. Watch Live in Style, a gateway to the elegance of Manipur. Live in Style, every Saturday night 7:30, only on Tom TV. Break matungda pau makhata na pizari Jiribam district print amasung electronic media da thabak toriba paumi singi oiba Jiri News Network ki office ama Jiribam ki post office manakta hangdokre thoram aduda Jiribam kendra gi MLA MD Asapuddin amadi print amasung electronics media da thabak toriba editor amadi paumi sing su saruk yakhi NACN IMG Vice Chairman Oiramba Retired General Khutlai Konyakna Manung Matam Chadana Lekhidabada Coordination Committee Korkomna Yawal Ikai Khumnabu Ulakpaga Loinana Thamoi Sengna Nungaitaba Phongdorakli Korkomgi Publicity Committee na Thadorakpa Cherol Amana Lusingba Asnan Lekhidabada Waisya Lamdamgi Naga Miyamna Thengna Horiba Awabada Korkom Saruk Yari Lekhidraba Lusingba Asi English Singam Samapan Yankai Taruktagi Naga National Worker Ama Oina Wesya Lamdamgi Maning Tamba Lamdam Ama Purakna Hotnabada achouba Thaudang Lauramba Misat Amani Haiki Ngarang numidang pung taramathoi makhairom taba matamda Thaubal District Police Commando amadi kunga taruk suba AR gi apunba Kangbuna Yairipok Laimanai degi KYKL gi active member ama phare hairi phare bamioi adugi maming hojobam lukhoi sargam apokpa ibohan bi kawi khongjom sapam mayai lekai degini mahak english sing aniga tara
tarukta lalhoulup aduda yaubaga loinana military training tawkhibani thamoigi anaba amana maram oiduna hawkhiba yumsake sanumita New Delhi Hospital amada laikhidraba NSNIM gi Vice President General College Chetko Konyaki Thawai Yaudraba Hakchangga Aroiba Ikai Khumnaba Utkre Naga Hoho Amadi Naga Council Dimapur Anina Sinduna Dimapur gi 4th Mile da Laiba Agri Expo Site ngasi pangthokiba thoram aduda tongan Naga Civil Society Organization singi luchingba sing amadi miyamna saruk yaki thoram pangthoklingai manung ayuk pung 10 dagi taraga nithoi phawba Dimapur Kaithel gi akoibada dukan sing thong thingnaki Mathang Sahida Pangthokadoriba Lok Sabha Mikhal gi mangoinena chathariba Naga Santi gi wari asigi waroisin puraknaba Nagaland GB Federation gi mityeng makhada Nagaland gi Governor gi khuthangda Bharat ki Prime Minister Narendra Modi da memorandum ama pisinkhre Churchill Brother FC Goa ga thengnagadoriba match asi Neroka FC gi oinadi achouba turning point oiragani Thangjam Saran Singha Chathariba Hero I League listing in Taranipan Taramapan gi 4th home mates ki oina hayeng nungthil pung ani taba matamda Khuman Lampak Main Stadium da Churchill Brother FC Goa ga Neroka FC ga sanagadori hairi Sanagadoriba match asigi mangoinena ngasi Singmairong da leiba Classic Ground da pangthokiba pre-match press conference ama pangthoki press conference aduda Neroka FC gi head coach Manuel Ritamero Ferrele amadi Churchill Brother FC Goa gi team player kaya amasu saruk yaki press conference aduda saruk yakiba midfielder player Thangjam Saran Singhana Churchill Brother FC Goa ga hayeng thengnagadoriba match asi Neroka FC gi oinadi achouba turning point oiragani Haina Fongdokhi Neroka FC gi Maikaidagisu Mai Pakna point Hena Pangnaba Ngamjana Bathakta Hotna Ragani Haiba Wapum Kaya Fongdokhi Moigi striker Hozik Pura form the net top ma top scorer ne Hozik Moigi striker je ado akoi adum akoi ju defender yamna strong way foreigner ni ne akoi defender jo aduna adum phajana adum moina senagrani na khalle aduga akoi jo adum player goi se loina Hozik form the lay and our positive point is like no one is in injury now everyone come back from injured and everyone is fit and everyone is ready to give their best Amuka hana break amatanga lauzari Break matung na pau makata na pizari National Council of Educational Research and Training NCRT na anoba syllabus puthokraba tungda Tripura da mathang academic session da school timing hongdok lagani hairi Ahanba phase ki oine school listing mariga chahum marifu mangagi manungda listing ahum changagi school matam sindok lagani haina Education Minister Ratan Ral Nathna Fongdokre nungthil gi matambu fazana sizinaba yanaba primary thakina pung nipan dagi taramathoi makhai fauba amadi secondary amasung higher secondary thakina pung ama makhai fauba oiragani hairi hausiki oina pung taramathoi dagi mari fauba oiri hairi ba maram asina angang singna chaba thakpa chang naidaba loinana extracurricular activities sing pangthokpa ngamdre hairi Report amagi matung ina Nepal lengakna lebak aduda Bharat ki currency lupa lisingani lupa chamnga amasung lupa chani chatpi sizinaba thingkhre hairi maramasna Bharat ta thabak tawduna leiriba Nepal gi sinmi kaya amadi Nepal gi lam koiba chatiba Bharat macha singna khudong chadaba kaya mayuk nagadauri panbayabadi Bharat lengakna hawkhiba chahi lisingani tara tarukta lupa chani chamnga amadi chani asi puthokhibani loinana miyamna anaubu lupa chatpi sing asi Nepal gi kaithel dasu sahi anirom sizinaduna lakhibani
ngasi nungthil phongkhiba pawchesingda kari kari maroiba paw yauribage haibadu amuktang punna khangminasi. Kangla Pau Congress na mai papagi celebration to mahutta BJP mai thibagi celebration to wasi ngaktabangamde bijoy Zoram thanga hayeng Mizoram chief minister oina wasak lagani Rajya Sabha da Meri Kombu ikai khumnakre General Kholi konjak na lekhidabada korkom na awaba phongdokni veterinary department na o kullegani haibasi lafu lebi wafam ningsing hali front Kanglai Paki Maira lalhoulup kayagi sengi dimana maram oiraga Vishal mega mart Lamdam sigi hongkhiba yana leiri Lamdam sigi sinfamdagi potharaba artist singda pension gi senfam sakana pinaba hodaragani chief minister NNCN IM gi BC oiramba retired general Khele kojang lekhidabada korkom na awawa phongdorokni Ifan Dimapur lambi upun na pumam mamle Pandam Barak Festival loishinkre ing tappa madi chakhotpa purukpada culture na sogo thodang lawi Jayanta Kumar Supreme Court YL Rafael Jet leibi wathokta NDA lengak maral leite Ziri News Network office hangdokre Congress na mai pakhiba karisuna sungde state khada yamba nota da sakhibadagi BJP mai thi hobuni bijoy Center amadi Manipur lengak na hadarak liba senfam MLA amadi minister singna miyang gidamak thabak tawjabadi kanaroi mangi Aroibada maroiba paw amuk hana thamjari Lamdam asigi aina thingkhraba lalhoulup kharana achouba selphamgi demand tourakpaga loinana Manipurdagi Vishal mart hongkhiba yana leiri Hakchanggi phibam soklakpadagi emung ama awabagi epakta taduna leiri amadi ZUF ki army chief ki machan nupi granite kun yaona khutlai kayaga konana phare ngasigidi Manipuri paw matang sa loisinjare midyang tabiraba punamakpo amohan khurumjare